MLA Noorul NPP Legislature Party की leader dagi louthoknaba taksinkhre Ketrigao Assembly constituency की MLA Sheikh Noorul NPP Legislature Party की leader dagi louthokadabane haina ngasi party की national president Konat Sangmada ayiba sirol ama party asigi state president ki kuthangna pisinkhre haidi Presna phamo pau gi likhuna magi matungina handakta NPP Manipur gi general budi mipham gi manungsana mipham maduna lokhibu warep ki matungina party asigi state president Yumnam Joy Kumar na media da phungdok ki buwa mambu ma ki lanai oineba waphamni party gi warep ti central leaders gi makha da logodabani haina media da makha ta na MLA Sheikh Noorul Hasan phungdorakli ba dudagi party asigi legislature khara amasum executive members sing nuwaitaba phaunare hari NPP के national leader सिंसु online की कुथांग सरु यादों पांगतो की NPP मणिपुर की general बुद्धि मिफाम की मनुष्यना state president media रथम की बुआफम अबु MLA Sheikh Noorul Hasan सिंह नरगा मार्क बुआफम amuk media रथम लक्पासिमा यामना लेबक्ति मने मरम मदुने MLA Noorul Hasan NPP legislative party की leader ओइना थमलिबसि लखोकदबने मार्क नतबा अतोपा legislature अमना फमसि पुहन बिउ हाइना party सिगी MLA अनि अमसुम executive member सिंगना खुयेक पिदुना party की national president Konat Sangmada state ki president gi kuthang la iba sirol do pisin ki bane hari phibam soglaba yum na angang hum nankhre is Delhi gi Patparganj assembly constituency gi Mandawali area da phibam soglaba yum ama ningkhai rakpada ngara angang hum nansinkhre pausing gi matuin angang singa duna athuba lambi ama phauduna lakpara yum adu ningkhai rakhebane mafam du gi miyoishin angang singa du bo ati akai makha digi thuna kan khema suma khoibo anako hospital amada pukatki angang singa du gi manung digi amadi aruba phibam na sokhen su paus na makha ta na report tawri Modi ki mathakta phajadaba warol phongduk lubagi matangna patna Congress amasum BJP workers gi marakta funakre Assembly Mikhal Naksilakpaga Luina Bihar political gueva tension wonkalakli Patna ngasi BJP amasum Indian National Congress ki workers singi marakta aso apan yawba mawngda funakre Thaudo si Prime Minister Narendra Modi amasum haki laikhidraba mama ki mayukta mingchathibe amadi phajadaba loan sijinaduna Congress ki lusingba Rahul Gandhi na mangzil thaduna pangthokiba voter adhikar yatra rally da miyo amana laurakpada gini haidi Film pura Manipur gi mapo kumon pangthokre athingba yaman khibana artist sing wari MLA Susinro matamama de cinema hall humfu gi mathakta lerambadunga sidi ani hum kakta ngairi hangemam kolesor Film pura Manipur gi kunga mathurak suba mapo kumon thoranga si palace compound leiba MSFDS ki auditorium hall pangthokre thoram duro khurai kendra gi MLA lesang them Susinro kombi kendra gi MLA Sansam Premchandra Film pura Manipur gi chairman hangemam kolesor amadi MSFDS ki secretary Sanju Pasapati Mayumna Mithunglen Singh oina saruk yakhi Thauramadu ki chief guest ki warol piraduna khurai kendra ki MLA laisangthem Susinro na phungdokhibada lamda masida thaudo wathuk ama hek thokpaga film sumang lila isai nongmai thingjinbagi satnabi ama lairi aduba masina miyoi kya amani sinpham oiduna imung puduna hinglibani haibasi kawridabani Manipur si Malayam art and culture na saktakli hairabas lamda masida laidiba phiba masina mamingi oina laibagum tawri karigumba thaudo ama hek thokpaga film sumang lila isai nongmai han hekta thingjinbagi satnabi ama lairibasi kohonanaba miyamdiki wakhalon amari paktak loduna sahi amara kari numit athingba thamgani haiba phawba calendar phong mana pharagani athingba yaman khibana artist kya wa bana khamthingli masana hona jaba madi sponsor laiba artist khara natana malem na saktak par awaba lawri artist pu thamoi sena nungsirabadi makhoi karam na hingli haiba du su yengsin basangi film tawriba singi marakta gi atopa film thingan basu yawdabanati maram aduna hiram khudimakta section na sat mathauta haiki mana makha taraduna haujuk matamda film producer singna invest tawbada awaba mai ngari director artist singi asangba matam ngaibada invest tawkhidaba su yawdaba nati puxial sengdaba phattaba tawba artist khrana artist khudimak pusu sen thanba yawri artist khudimang na amat oina leptuna hena phagana ba hotna minasi hauju pia lairabasu lengak semlakpa matamna Manipur film su industrialization tawna ba hotna siamadi artist singi awab su angama mating pangi haiba loinana film pura Manipur gi hauju masai goeba office leitri ba sisu atubada semgana ba hotna mina saiki
थौरम अदुक मापुगी वरोल पीरदुना फिल्म फोरम मणिपुर की चेयरमैन खांगेम कोलेश्वर हाई मतम अमद मणिपुर वेस्टर्न कल्चर की असौब सफु लाक्तुना फिल्म दुसु साउन ममी ताकी अदुगुम्बा अखोगी खुनाइगे सानदबसिंग अदुदगी लाप्थोकननाबा अमदी अखोगी आइडेंटिटी अमदी कल्चर साउन काइथरक थिंगनबा फिल्म फोरम लिंखटखिबनी फिल्म फोरम नंगसिसु फिल्म सिंगे प्रीव्यू तौरीबा सि अखोगी आइडेंटिटी अमदी कल्चर ग सानदबसिंग अदु खंदोकनबनी मसिंग हौदबा अदुम चतखरबदी तुंगे मिरोल साउन अकायब पीरकनी मरम अदुना फिल्म फोरम मणिपुर की थबक थोरम सिंग मियाम सौगतपियु माना मखा तारादुना मतम अमद मणिपुर सिनेमा हॉल हुमफुगी मथक लेरंबा दुंगा सिदी अनि अहुमदगी हेन हिंगबा ngamdre हान लेरंबा हॉल सिंग दुसु हिंगत हनना बहना मिनसी फिल्म तौरीब सिंगसु अहल अंगांग मिपुंग कुतिमन येंबु याबा फिल्म पुथोक साइखि ngasi pangthokliba kunga mathoi suba film forum manipur gi mapo common thoram adugi manungsana film forum manipur gi makhada leiba tuan ba gil taragani thoi gi member singna cultural program kyas utkhi PUCL gi report namtha ki report ni MCM Manipur thoklibi irang sikamari lainana People's Union for Civil Liberties PUCL gi Independence People's Tribunal na puthoklibi report asi maram sada bamadi namthak weba report na haina Meetei Council more MCM Manipur na phungtorakli MCM gi President M Thoibuna thadurakpa shol amana hai haukiba matam khara sida Manipur tapna mahausa gi punsita hanjilakpa gi mami uba phangli loinana amaga yengthinabgi sang sunem tarakli masigi khudam sangdam su miyamna mek singnauri asiguma tanja amad ingtapagi wari sanaba yabagi mami urakpa matam sida PUCL na puthorakli report asina Meetei da maral shibaga loinana PUCL na Manipur gi irang asi amuhana mayol songhanduna kan khalakna basinbagi mamitai maramdi PUCL na Meetei da maral shiba matana Meetei soidana makhoi lande singdorakani masida Kuki na tawkiba mayam mathang soidana palakani madugi pakhum oina Kuki singna amuk soidana pakhum pirakani thokliba nungaitaba thawdok sing mathang oina ningsing halakani masidagi kanglup ani gi miyoi singna PNW laman singki wakhalon selakani masina nahongna amuk irang thulakpa yai masimak PUCL gi apambane haibada hamamba thokloi English singaniga kuntra phawada Maternal's mortality ratio sala hundra gi makada lehanana bapanam thamli Dr. Mina Kumza English singaniga kuntra phawada Maternal's mortality ratio MMRC 1 lakh life birth ki manungda sada hundra gi makada lehanana bapanam thamli haina National Health Mission Manipur gi Maternal's Health Advisor Dr. Mina Sheram na phongdokre haribo apham singmai rongda leiba Hotel Classic Grandera Maternal's Health Society, State Health Society, National Health Mission Manipur Goloinana, Institute of Social Research Development, ISDR Samnaduna, Discrimination Laitana, Naupudun Pukolak Liba Patient Adugi, Private Singang Sakadawaning Tina Train Toraba, Doctor Nursing the Soidanangamdana, Abortion to We Kudung Sabas in Matanga, Enhancing Safe Abortion Right and Respectful Care for Marginalized Women in Manipur Haiva. Hiram na nongmi gyoi na pangthoki ba workshop ta phongthoki bani Tharamadu Health Services ki Director Dr. Samba Gonmai Family Welfare Services ki Director Nongthombam Hemanta Kumar amadi Health Family Welfare ki Joint Secretary Dr. Banti Kwanthaujam Sarugyakhi workshop aduga mari lena Dr. Mina Sheram nahai kulai thaduna natraga na hidak langtak sejanaduna tiktakai dana angang miron ba louthoknaba comprehensive abortion care gi makhar state asigi oina center samaga taragani thoilai PIC amadi CIC Singyauna Thobal District Hospital Bisnupur District Hospital CIC Wangoi amasung Zenimski Gynae Department su comprehensive abortion care khudong sab lai ri nopi oibi singbu unsafe abortion amara moiraga laikhidabigi sanga hanthana bhonabada hairiba center sidamatik sawi infrastructure ning thina train torab doctor nurse amadi staff sing laigadabani center sing asida sumnagi MBBS khak tamubana tabaning thina train tauraba doctor sing nursing oigadabani center as community health center PIC sing the su khudong sawa si phangan mangamkhre state as economy gi phibam sokraba su NGO kya kusamna duna no POB sing gi haksial gi lamda thabak thorom kya pe khali workshop program asigi matengna comprehensive abortion care gi thabak thorom kya pe khali workshop program asigi matengna comprehensive abortion care facility matik sana thamnaba nupi sing bu sibi gi sang hanthan mada mateng oiraga nai ki Nakalamuram the Health Services Director Dr. Sambo Gonmai Fungdoki Manipur abortion bu
contraceptive measure oina sizinabigi complication na miron binupi mangagi manung amadi kudong tiba thukali abortion matau kramna kudong tiba yaudana tawhangani comprehensive abortion care haibesida miyeng thamduna thauramasi pangthokpani hanisu paus to makhatana supali nupi oibisingda maternal death ki khwaidigi saw humsuba maram amadi sada nipandi unsafe oiba abortion athuanmani staff singamadi kusukulai singamadi complication thulakpad थेंगनब हिदाक लांगथाकसिंग निंगथीना फंगन बसंगी स्टाफ सिंगसु प्राइवेसी अमदी कॉन्फिडेंशियलिटी निंगथीना ngakpag loinana लाइरिबा खुसुखुलाई सिंग निंगथीना सिजनबगी अमसुम प्री एंड पोस्ट एबॉर्शन काउंसलिंग की खुदोंसा फंगदबने अदु हाइरिबा फैसिलिटी सिंग असिद एबॉर्शन तौदना सादा यांखै गो हमदोय गुंबा प्राइवेट सेक्टर तौबना सेल संगबे हेलबतना तना कम्युनिटी अमदी हेल्थ केयर सोगली हनिसु पाउस त मखताना फोंदोखी अदुगा तेंतंग सुमने म्याम थमजगे हौजकोइना दि म्याम पाउस मतंग असे लुसिनजगे अमसु मखतावा नौबाबदे म्याम पुनंग मिना सेना चैनल सिगे मेकेरिगी म्याम फम मखताना थमजरी मखतावा नौबाबदे म्याम पुनंग मिना से